Manipur Students Union MSU na sinduna ngasi nifumatoirak suba realization day makeup thokpa numit palan thoram pangthokre. Thoram adugi manung chana pisum chinga machada leiba laikhitraba MSU gi luchingba posangbam lukhoi premanda madi Huidrom Lokendro lukhoi gi khubam dasu leisukatuna ikai khumnabot ke. Tungda MSU na sinduna miyang beba khungchirama pisum chinga machadagi Manipur College phawa chatke. Tungda Manipur College ta mapumna thoram pangthoke. Jiribam district ki Babuparada leiba All Manipur Students Union District Committee Jiribam ki campus tasu nipumathoi shuba makeup thokpa numit pangthoke. Haukiba pung kunmari da lipagasi gi oina COVID-19 gi anova case lak ani lising kuntra mari ga chatruk mari futara ni thoi hengalakre. Union Health Ministry gi report ama gi matungina lipagasi gi COVID-19 positive oiba mioi crore ama lak nifu manga rom sukre hari. Nakal amarom da lipagasi gi oina hosik fawbuda COVID-19 gi vaccine mioi crore tara ni thoi rom da kapkre hari. Lipagasi gi oina hosik gi oina recovery rate asi Marifutara taret dasmik ani ahum oiri amadi mioi lak amaga lising humudra mangarom laikidre. Hauzik fawbuda mioi crore kuntaruk lom recovery toba ngamkre hari. Malim gi oina COVID-19 positive oiba missing crore tara humdoi lak marifutara taruk lising marifutara taruk asahum tara matoi shukre. Laina asina maram oiduna laikidaba missing na lakun mapan lising marifutara taret ka chahum humputaret shukre. Malam ki leipak singi marakta US na positive oiba missing khwaitigi yamle US ki oina positive oiba missing crore ahum lak tara manga lising humudra manga ga chama marifudi thoi shukre amade siki bana mioi lak manga lising humfutaru ka chani tara manga ne Sagolban Assembly Constituency da leiriba nupi oibi singda kanaba pigadaba Sagolban Constituency Progressive Committee Women Wing gi card ngasi ACSC gi MLA RK Imona yanthokre ACSC ki ward number 7 amadi 8 ki oina ngasi Sagolban da leiba MLA gi mayumna pangthokhiba card yanthokpagi thormaduda chaurakna nupi chatret romda card singadu yanthoke Imphal East ki DC office solon sindura gerau tokre staff amada office samhan khidrei April kungamari ta pangthokadoriba National Panchayati Ras ki thoram panchayat ki members singna boycott tawgani hari Wafam masing asi Manipur State Panchayat Parishad Porompat na sinduna Imphal East ki DC office mamangda chathakiba wakat mifam amada Imphal West ki upa adaksya Elbovi na phongdokhibani Center na MG NREGS ki senfam lengakta pirak khrabasu ngasi fawba thadoktana thamli masi athupada pitho 15 Finance Commission Award ki second installment pitho haiba dabi tawduna wakat mifam adu chathakibani None district ki manung chanba kaifundai da pochai purakpa tata truck kayada sakhangdaba singna nongmai kapsinduna akai atoi thokan giba thodok adu yamna nungai taba thodok amani loinana thodok adu da chenari ba khulai paiba mioi sing adu da ka henba wahai wata sienaduna driver singbu tathi taoina tawkhibasi akan momong da condemn tawi haina Siva Sena Manipur State ki President M Tombi ngasi phongdokre Babuparada leiba party ki office da ngasi paumi singa unabamada mahak na makha taraduna kaubru laifamda hausi thokliba thodok sing asi yamna nungaite chingmi tami amato oibagi wakhalon kaihaningde laingang na athupada kaubru laifamda police outpost ama thambiduna thokhaningda bathodok makha tana thokhandana ba thorang paikhat piu haina su tombina appeal tawke Nongmagi oiba transgender gi matangda seminar program ama blessing givers na sinduna ngasi chingwairong da leiba classic grande da pangthokre seminar adu transgender protection of rights haiba hiramda pangthoke Blessing Givers ki Secretary Kumarjit Laishram na phongdokhibada transgender da piriba rights sing asi ekhoi Manipur da su mapum fana chana hanba pami amadi protection pihaninge Jiribam district ki Hekmayol Manak National Highway 37 ina jail gi mamangda matam kuina dagi miyam na chatpada khudong chadana leiramba lambi matek asi tha ama ki manungda koila saduna hena faba lambi ohilagadi haina project asi gi engineer oiba Hizam Sarachandrana ekhoi gi paumida phongdokre Chaliba chahi asigi February 12 dagi 13 fawba Tagil Pata leiba Sai Indoor Hall da pangthokhiba 13 suba Governors Cup State Level Fencing Championship 2021 da overall champion team lawkraba Khongman Fencing Academy gi fencer sing okpagi thoram amangasi Khongman Zone 4 da leiba Khongman Fencing Hall da pangthokre